आकाशवाणी इम्फाल ngangom kiran pau pajari ahan badamur waiwa pau lising masani pan marputara matho ge anglo manipuri lanjau da british ka khongjom no sona keblan phamda lai khidraba tho wasingmuning singduna ngasi khongjom numit falan pangthokli security force ngarang si tongan tongan opom singdagi lalhoba ahum phagat ki amasung jammu kashmir gi pahalgam gi terrorist attack da sikhiba mi gi masing kuntaruk sukre gृह मंत्री अमित शाह श्रीनगर da thungkre pradhan mantri narendra modi gi saudi arabia khongcha sutan chinduna ngase yuk bharat ta halak lagani ing komjali singama chanipan marputara mathoi gi anglo manipuri lanjauda british loilam lanmi singa khongjom na sona kibalan phamda lai khidraba tho wasingmuning singduna ngasi khongjom numit falan pangthokli lan phamadu mama lebak maram namu kannaba manipur ga thoba kayana british singa lan thengnaba thawaina pontha piki mapung eba thorum raj sarkar na sinduna thawal jila ge khongjom war memorial complex ta pangthokani mafam asida laiba kheba singi mathak ta khilliba khongjom war memorial da yuki pung mapan tarakpada rajapal ajay kumar bhalana lusingduna miyamna athoba sing mafam da lai katune kai khumnaba utkani mafam adu da manipur rifles ki kangbuna guard of honor amasung general salute pibagalana lai khidraba thoba sing mafam da minute ani 2 minute laptune kai khumnaba utkani madugi tungda kheba sing singkhong da lairiba pauna brajawasi ki mitam da rajapal na lusingduna miyamna makha tana lai katkani madugi tungda khongjom turel da tarpan kalwa matung sankritan khuramgani mafam adu da pangthokadabaning sing thoromda rajapal na wa ngangani thoromasida chief secretary prasant kumar singh yaungna civil amasung police ki makok thongba official kya saruk kyagani sarkari karmchari pumnamakna palan thoromasida saruk yanaba mangjongna khanghan ki basu laikre aikhoi gi pawmin hai ngasi khongjom namit palan pangkhok kotoriba khebasing ge koibada mamangda amukta oikhidriba mawngda ningthina leitengduna sem sare amaromda anglo manipuri lanjau aduda kaksingi manau singda ngasigi namina sida british landmi singa sona kiba kan balan phamda thawaina pontha pikraba wangkhai mairaba yaungna manipur ga thau balan mi singi maphamda ikai khumna utpagi thorum ngasi kaksingi manau singda laibening sing khumamna pangthokani Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleifak Manipur Major Wangkhai Mairaba Memorial Trust masung People's Museum Kakching amadi Laishangthem Amu Memorial Trust na punna sinduna pangthokadaba thormaduda miyamna laikhidraba thobasing maphamda haikat laikat tamgani Khongjom landing sing numit kamari lainana pangthokpa thoromda yumpham moiba khanaba pawgu saktmama akaswani Imphal-gi paw kangbuna puthoktuna ngasi numidang pung 3 minute ni fumanga da sandokani security force na singnaba mafam kaya da area domination namasung thibamagi thabak chathaduna khuchu khulai amadi miyoi kaya phagat paleptri raja police ki control room na thadorok paserolamada hai raja police na kangaba paw ama phangmari ngarang Imphal West jila gi Lamphel supermarket manaktagi KCP nongdran khombagi miyoi ama phari Imphal East jila gi Napet Fali Thongkhong dagi pripa ki me amasung ngarang police na faki atopa thodog amadana Imphal West jila gi hiangthang makha laikai dagi KYKL Sorepa gi me ama security force na fare hairi thabak tagi potharaba Indian Forest Service Officer SS Shabrabu Manipur Public Service Commission gi chairman hapkre Rajya Chief Secretary PK Singh na hiramasigi matang da serolama thokre SS Sabra na phamasi sahi taruk pugani Imphal East ki Wangkhai Khunau Soibam Laikai da laiba Citizens Club na sinduna rabies laina dagi ngaktung na tika thabagi thormama ngarang pangthokre District Veterinary Office Imphal East ki makha da pangthokiba tika thabagi thormadu da punna hui amasung hogdong chamayang khairom hidak kapki tabiriba pawasi Akashvani Imphal dagini Jammu Kashmir gi Anantnag jila gi Pahalgam da terrorist singna lamkoiba lakpa singna nongmai kapsilakpada sikhiba migi masing kuntaruk sukre thododagi pawhek phangbaga गृह मंत्री अमित शाह ngarang numidang waram Srinagar chatuna phiba madu yangsinkre Sri Shah na Raj Bhavan da makok thongba official singa awangwa thaki mifam pangthoktuna wa khanakre adumainamak mifam adu da kari kari khanakibagi haibagi sabsaba pawdi khangbangamdri paw khara hai Sri Shah ngasi Pahalgam manakta laiba terrorist singna attack chatharakhiba baisrang da chatuna hakthengna yangsingani khongchat aduda uparajapal Manoj Singha suloinagani thodok adu ba hakthengna ohoba singa Amit Shah na wari shanagani amasung hospital chatuna soklaba singi pimumsu yangsingani Saudi Arabia gi naminini gi khongchat ngarang laibak adu gilal tik sahar Jeddah thungkiba Pradhan Mantri Narendra Modi khongchat tension duna haukiba ahingda Bharat panglakre
जम्मू काश्मीर की पहलगाम दा टेररिस्ट सिंह अटैक चथरखिबा अदुगी यंगलगा प्रधानमंत्री की खोंगचत टेंसिलकपनी श्री मोदी नंगरांग जदाद थुंगलबदा लेबाक अदुगी लुसिंगबा सिंगना हराउ तयामना ओखी मसिगी मतंगदा अखोगी पाउमीगी पाउदम marking a landmark moment as the first Indian Prime Minister in over 4 decades to visit the commercial hub of Saudi Arabia. He was welcomed with a ceremonial 21-gun salute and a special escort by the Royal Saudi Air Force F-15 fighter jets, symbolizing the deepening strategic ties between the two nations. In Jeddah, the Indian diaspora greeted the Prime Minister with warmth and enthusiasm. The patriotic song Aaye Watan resonated as Prime Minister Modi watched cultural performances by the Indian community. He later addressed the diaspora at the Ritz-Carlton, Jeddah, expressing his appreciation for their contributions. Prime Minister Modi is currently co-chairing the second Strategic Partnership Council meeting with Crown Prince and Prime Minister of Saudi Arabia Mohammed bin Salman. This is Vinod Kumar for Akashvani News from Jeddah. Sri Modi की खोंगचत मनुंगदा लाइबाक अनि की मरकत तोंगान तोंगानबा मरु ओइबे हिरम मरी द तेंगबांग पिनब हेंगन हनबा याना से मरी सही तौनखी अमेरिका की राष्ट्रपति डोनाल्ड ट्रम्प ना पहलगाम की टेररिस्ट अटैक अदबु यामन कन यानिंगदब फोंगदोखरे प्रधानमंत्री नरेंद्र मोदी मसुंग भारत की मियामना टेररिस्ट सिंगी मथक्ता संगसेलप खोंजंग सिंगदा अमेरिका न मपुंग फाना सगोटकनी हाइना फोंगदोखरे ngasi phongo pauche sing maro pau sing na hauzik Mangsatabam Premananda leire Premananda Thagachari Kiran ngasi phongo pauche singa Saiteberta Delhi da chatkhiba Jammu Kashmir terrorist na landarakpada lamkoiba lakpa mioi kuntaruk sikhiba kaya amana sogan khibagi pau amadi Manipur da su World Art Day pangthokhiba na maroiba pau sing oiri Sanga Express Manipuri da Rims ki biomedical waste incinerator sizinari Mahi Singdi haina ahan be headline tauri Haksangi Fibam Tongalaba Singiana Uba Asapi ba scheme Marius Incentive Award Miamni Ikang Kangnadri Haiba Pauna Anisube headline tauri Pause Sangai Express English edition da su ahan balamai da headline tawduna fongli Sana lebakta CMHT PMJY gi pharmacy singda tonba senfam pidabagi wathok Jenims ki pharmacy singna hidak piba lepkhiba yabagi fibam da leire haina ahan be headline tauri Pawasi Huyanan Pawdasu Ahambalamai the headline Tawduna Fongli World Art Day Mari Lainana Cyclothon Pangthokre Malemgi Kaitaragliba Ainga Sagi Mioiba Kaktana Ngakadavni Haina Sanaleba Pawche the Anishu headline Tori World Art Day Pangthokibagi Pawasi Imphal Free Press Yauna Yamba Pawse sing the Ahambalamai the headline Tawduna Fongba Tengari Jammu Musum Kashmir gi terror attack ta mapan lebak ki lamkoiba sing yauna mioi kuntaruk sire kaya amana sokre haiba pauna Imphal Free Press ki ani sube headline oiri Pawsi Morning Bell Huyalan Paw People's Chronicle amasung pong from the su ahan balamai the headline tauri Center gi luching busing na korokpadagi Saiteberta Delhi da paisin kre haiba pauna HL Express ki ahan headline oiri Pawsi Morning Bell Huyalan Paw People's Chronicle Ganfu Mail Hills Hornbill Express amasung Sanga Express Manipuri da su ahan balamai da fongli Surprise visit Tauduna Rims Hospital gi Waste Management Plan Channa Kanglon Ngagli Brar Yangsin Kre Haiba Paw Amasu HL Express ki ahan balamai da fongba thengari Manipur Mail da Ngasi Khongjom Numit Haina ahan headline Tauri Governor na NCC Cadet Singh Taram no Okibagi Paw Amasu Pawsi Asi ahan balamai da fongli Tamelong Zilla da su Assam Rifles na Sinduna World Art Day gi thoram pangthokibagi Paw na Tamelong Times ki ahan headline oiri UPSC की परीक्षा की फल लाउथोकपद नुपी नमको कोइरे हाइबा पाउ अनि सुबे हेडलाइन तौरी हिल्स ऑनबिल एक्सप्रेस ता सेनापति दा पीएम विश्वकर्मा ओरिएंटेशन अमदी ग्राम प्रधान की ऑनबोर्डिंग थोरम पांगथोकि पाउन आहान बे हेडलाइन तौरी किरण थागचरी प्रेमानंदा अरोय बदमरु पाउ अमोहन्ना लिसिंग मसनी पान मरपुतरा माथोगी एंग्लो मणिपुरी लांजाउदा ब्रिटिश का खोंगजोम सोन खिबलान फमदा लाइखिद्रबा थो बसिंग मनिंग सिंगदुना ngasi खोंगजोम नुमित फालन फांगथोकली Security Force Nangarangsu Tongan Tongan Mofam Singdagi Laloba Ahum Pagatki Amasung Jammu Kashmir ki Pahalgam ki terrorist attack to Sikimi Masing Kuntaruk Sukre Griha Mantri Amit Shah Srinagar Thungkre Pradhan Mantri Narendra Modi ki Saudi Arabia Khongcha Chutan Chinduna Ngase Ayuk Bharat Tahalak Lagani Paulo Jere